Pausede yumpum oiba ngasigi special program amada Mars planet thawai panbasing leirambagi khudam thengnaba haibasigi matangda paudam jari ibirakpa TS Berdaja Mars planet thawai panbasing leirammi natragna leiramde haibagi matangda ngangna raglibasi ngasi ngarang tanate Kari maramgi Mars planet asuk jamna thawai yausilibanu haibaduna tongan bawa wafam am oigraga planet asigi maramda thijilaklibasi panakoirakle India jauna tongan ba lebak kyana Mars planet ki maramda thijinduna lagle United States ki National Aeronautics and Space Administration NASA na thagatpa Curiosity rover ki report matungina planet asida thawai fanbasing lerbagi khudam mayek sengna phangle aire sahi million taragi mamangdagi Mars planet thawai panbasing leibangamgani abe khudam mayek sengna phangbangamle Nature Astronomy Hanaming Thonba Journal Amada Ponglakpa report na hai Mars planet sahi million kyagi mamangdagi thawai panbasing kuntarami abegi khudam phangle planet asida leiramliba patural sing thawai panba kyana khudabada khudong chakadaba mongda leirame Curiosity rover jauba chemistry and mineralogy instrument gi x-ray data nairaraba matungda scientists na ai sahi billion 3.5 ke mamangda Mars planet ki atmosphere ising nungsit ki kuyunga henna tharnge da pat kyamrom planet asida lerambai khudam phangle NASA ki Curiosity rover na thongluba Mars planet ki gel crater da phangba laikom da yawba mineral kyana thawai panba sing hingba da mateng pangba ngamgani aiba scientists sing da chapchana thajari kumja lising ani taraga tarukta Curiosity rover na gel crater dagi fangba sample the iron potassium silicate jawi aiba khangke masina takpadi planet asigi temperature ainga sagi chang matam amada lengda lerammi aibane ado masimakna Mars planet thawai panba sing lerammi aibagi sapchaba khudam oina pibadi yadre kumja lising ani taraga ni thoida Mars planet thongkiba Curiosity rover na maroiba khudam chantam oiba yaba thawong kya matang matang thengnarake Radio isotope yauba Curiosity rover na thengnarakhiba atai thawong singti Mars planet kilaymaida organic salt jawi aibasane iron calcium magnesium oxalate amadi assistant na singbasik Mars planet ta thokpa oxidation amaso radiation namaram organic salt olak poiramba yai aibase scientists sing that nainaripa wafam amane natragana matam amada leramba thawai panba microbial life ki lemau khak weram biyai aina su thajanari Perseverance rover na Mars ki lemaita yamna anganba matamda microbial life lerambra haiba adu makata na tijinba ki matakta European Space Agency na exo Mars rover thagana da pathorang tawri nauna thagat ka doriba rover asida yawba akanaba instrument amna Mars planet ki lemaita meter ani luna utharaga planet asigi surface amsung leimai gi maramda hena kupthana khangtok ada bahona ga dawri Mars thawai panbasing lerambi yai habagi wafum gangtarag lebasi matam kaya gi mamang tagine miyoibana khuntariba malem art asigi hek mathangda thawai panbasing khuntaba yagadaba atoba planet ti Mars ne aina scientific oiber sahi billion 4.48 ki mamang tagi Mars planet ta thawai panbasing khuntaba yagani habagi khudam phangge koidagi yanan ba oina Galileo Galilei na ariba matam gi telescope amase naraga thijinba augibadagi mathang thijintuna lakpada khanglakpa wafam chingti planet asi kahen ingde kahen su sade planet asi gi lehawda ising marang kain yawbaga loinana nungsagi mangal ningthina phange adomoinak ising marang kain leirabasu planet asi da nong chubagi khudang phangbangamdre aujikti Mars planet chatuna khundaningba mioi kya thoragle hariba music adugi manungda senjau paiba entrepreneur Elon Musk yaure Space X the founder chief executive officer amadi chief engineer oiriba Elon Musk ki apambadi malemda poksaba tarabasu punchi gi aroba mikup khara Mars ta leiruba haibasni matawsumna Mars ta khundaning ba miyokya thorakpadagi National Aeronautics and Space Administration NASA akhanaba thorang amba lokhalagle Mars planet ka chapmanaba film da sahi ama chupna lehna da bagi matangda NASA na miyokya dagi application kauba haure Houston the Labor Johnson Space Center ki building amada square foot lesing ambaga satrit park sa mafam ama Mars planet ka chap maraba mongda semgalaga miyoi khara sahi ama chupna lehen ga dore
हिरम असिगी मतंगदा नासागी मकोक थोंगबा साइंटिस्ट ग्रेस डगलासना हाइके मियोइपना मार्स प्लानेट दा थोंगरुबा मतुंगदा मतौ करमना हिंगदगे आइबदु चप चना खंगदोकनाबा होनरगने नासाना असिगुंबा मखलगी चांगिंग अहम पांगथोकपगा लोइनना मथंग चाहिदा अहानबा चांगिंग पांगथोकनाबा थौरांग तौरे मार्स प्लानेट के चप मानबा बोंगदा सेमगलबा मफम अदुदा पांबी मखल खरा थाबगा लोइनना मफम अदुदा चाहि अमु चुपना लैगदबा मियोइसिंगदा एस्ट्रोनॉट न चाबा स्पेस फूड खत्म पांगनगदौरे अहानबा तंकत की ओइना यूनाइटेड स्टेट्स की सिटीजन सिंग खत्म सांगिंग असिदा सरबि हानगने मसागी चाहि कुंट्रा दगिना यांखै मंगा फावबगी मनुंगदा लैबा साइंस इंजीनियरिंग नत्रगना मैथमेटिक्स दा मास्टर डिग्री लोरबा नत्रगना बायोलॉजी एक्सपीरियंस लैरबा मियोइसिंग खत्म खंगकने आइरे एस्ट्रोनॉमक नत्रबसु मतिक चारबा मियोइसिंग तमक खंगकनबा लौखलगलिबा थौरंग असिगी मतंगदा भेनादगी एस्ट्रोनॉट क्रिस हेल्न आइगे मिसम कया सरुगी हल्लगा रोचेना ममांगता मार्स दा चाननबा पाखटकिबा चांगी अमा माइ पाकिदबा मरमना हंदक नासाना लौखलगलिबा अखनबा थौरंग असि असुंबा खोंथांगनि हाइना पुंगनिंग थौगतपम थोगे कुमजा लिसिंग अनि तरागा हुंदोइदा एस्ट्रोनॉट क्रिस हेडफील्ड इंटरनेशनल स्पेस स्टेशन दा था अमत चुपना लैरगा मार्स प्लानेट अमसों सुंद्रंगदा ओरिबा फिबंगी मतंगदा मपुंग फाना थिजनबदा सरुजादुन अचौबा थौदांग लौखिबने अरोइबदा कंटेंट असिगी मरुइबा पाउ असिबा पाउ तमजरिबा मानिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असेदगी येंगबिरिबा पुनमक पथागजारी चैनल असन अदोमदा कानाराबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनाना लाइक एंड शेयर तौबसु काउबिगनु नमकपु अमुखाना थागजारी।